Matam sangna laikan aduna laklaba matung chahi asige February kunda laikidaba thanlo ne asige MLA Vungzagin Valte ki Aroiba Mathou Mangam hayeng Pangthoklagani hairi Vungzagin Valte ki Aroiba Mathou Mangam hayeng Pangthoklagani hairiba asiga mari leinana Zomi Council Headquarters na thadorokba Cheryl amana hai laikidraba Vungzagin Valte hayeng July marida Dorcas Veng Deleba YPA Cemetery da Pangthoklagani hayeng Pangthokadawriba Aroiba Mathou Mangamge Thauramasida Imung Manunggi Miyoi Church ki leader Khangna Chanaba Community leader amadi Tongan ba organization singgi Mihut Singna Sarukyadna Leikitrabaki Imung Manunggi Awabada Punna Lepminasi Haina Paujelakli Panbaya Badi Thokliba Irang Asigi Manungda Laibak Thiba Thodok Amada MLA Valte Soktuna Matam Sangna Laikan Aduna Lerklaba Matung Delhi da Puduna Laikan Naba Hotnabada Laikan Naba Ngamdana Chahi Asigi February Kunda New Delhi da Lekirabane Magi Thawai Yautraba Hakchang Adu Haukiba February Kun Marida New Delhi dagi flight da Aizol Tamna Puraklaba Matung Aizol dagi Makhagi Lambida Churachanpur Tamna Purakibane Loinana Leikitrabaki Hakchang Adu Mahagi Poknafam Lamdamda Pudana Ikai Kumnaba Utlaba Matung Vungzagin Valte Leikidabagamari Lendana Zomi Coordination Committee na Misiasige Achumba Wile Panghangadabani Haiba Yauna Tongan ba demand sing taladana ngasi fauba Aroiba Mathou Mangam Pangthoktana Churachanpur District Hospital ge Miral Sangda Thamlakkibane